Hi, Khurumjari Myambu, Myam ngasidi haflongi mini vlog ama hapcharakke aiga yambung ase khongna oina explore tawrasi na tapna kakhatlini ado moigi lake se kyam phajai ado ne moi haflongi yum singse amagi mathakta longkhatlaga loi leyebo ko ching mathakta akoi tapna market area yausal e duna momo plate ama cha se na akoi chicken momo ama order tawgre yamte hawebo ko chicken momo se achapot makhan yeng se na si se chicken kaleja ngobani asi su sum hawdi hawi aduga chicken leg piece ti akoi favorite ni na si hukta ba yate aduna patan chasalle adagi di tamna ibani tawraga akoi market area hinjang napi gumba yon mafam singdo aduda chase na ibani chatleba ko ado akoi gi meitei singna adagi atoba tribal singna chaba dugumba chinja ngatani da yoli sing se main market miti na lamdre ko ado akoi ani leigadaba pochai khara leiraga lae adagi di yumda hannabagi na tawre aduna haflong se yamdi nungai re ado mayam mathangi blog ta amuk narasi. Bye bye.